RSS na ayet papiduna santi warigi waroisin purakwa ngamdana leire IM Nagaland gi lalawlub ama oiribang NSN IM amade Bharat Laingak anigi marakta sathariba Naga santi gi waroisin puraknaba honabada Rashtriya Swayamsevak Sangha RSS na ayet papiduna leire haina NSN IM na maral sikre pawasin hai NSN IM na kumja 2015 da Bharat Laingak ka framework agreement sign tongnaba matamda Yanaki wapam ani haibade Naga flag and constitution gi wapam da RSS na ayet papiduna santi gi wari gi waroisin purakpa ngamdana leire Hauzik Naga santi gi wari asi waroisin purakna bagi tanja yauroklaba matam asida flag amadi constitution na thintha leaina IM na maral sire Pokpada ngai di bangang ani hurana na bohona ramba nupi ani police na fare Assam gi Guwahati Medical College Hospital dage pokpada ngai di bang Angang hurana na bohona ramba nupi ani Assam Police ki kangbu amana phagat pangamkhre Yam nangakpa thokdok asi ngarang Guwahati Medical College Hospital da thokibane Angang hurana na bohona ramba gi police na faraba nupi ani adude Pramila Deka amade Vijita Das Kauwe Makoy ani na Tezpur dagi miron binupi amana pokpa angang huranduna puna bohona ramba dagi police na khudakta phagat pangamkhibane Makoy ani bu police na achamba wahang paung sathaba matamda Makoy na sathariba thabak adu miyoi marina sabak geng amage pautak makhada tawbani haina khangba ngamkhe loina na makoy ani gi mathakta angang huran bagi case ama register tawduna thijin humjin ba haukhre panba yabadi sahi asigi March thadasu chap manaba thokdok asi Guwahati Medical College Hospital da thokiba laikhre haide drug ka loina na Guwahati da fakiba Tata Nexon car karigumba hiram amata da mari laina de Jaminlan hauke Tha asigi section kunmari da Guwahati da yamlaba drug ka konana fakiba Tata Nexon car MN01AK 7918 ka More Ward number 7 ge Kemen Beng dage Jaminlan hauki bamade lukhosai jauge imung manunga karigumba hiram amata da mari laina de haina Jaminlan haukip na sengdorak le hiram asiga mari laina na Jaminlan haukip na phongdokibada kumja 2020 gi October gi chaichat taraga mangada Nexon car adu lukhosai jaugi masanupi Kim Gaising Jawdage laikibane loina na mahak amasung Kim Gaising Jawgi marakta sel desu inakhe adubu mahake sel thumgi oiba phibam phattabadage hairiba gari adu chahi asimaki February chaichat kunda Molbai luptage Henkholun kobam yoi amage machanupi nganai themda amuk yonthokre haike gari asi yonkibage sel desu inakhi haire Mahakna makata na phongdokibada ihan hanboina mahakna gari adu Kim Gaising Jawdage laikhiba matamda register mapu natraga RC book ta leriba ming adu hongdokidaba na maram oiduna lukhosai jawgi imung manungge mingsat thialakpanai masida lukhosai jawgi imung manungge karigumba maral amata leite mahakna gari adu ngaine theng hairiba miyoi aduda chahi asigi February kunda yondringai gi mamangda RC book amade registration gi ming hongdokidabadage phibam asi lakhibani haidaduna Kim Gaising Jaw amade mahake imung manungda mahak pungakpi na bahaijakhe Thokdok asiga mari lainana police na makata na thijinbagi thabak satharakpada mapung phana cooperation pinaba sem saduna leiri haiba wafam thamkhe aroibada tabi diba pumnamakpu thagachari